ꯇꯥꯎꯁꯤꯒꯁꯨ ꯑꯩꯈꯣꯏ ꯇꯥꯎꯁꯤꯒꯁꯨ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯁꯤꯀꯣ ꯀꯩ ꯂꯝꯗꯒꯤꯅꯣ ꯀꯃꯥꯏ ꯇꯧꯕꯅꯣ ꯀꯔꯤ ꯋꯥꯈꯜꯗꯒꯤ ꯂꯥꯛꯄꯅꯣ ꯍꯥꯏꯕꯁꯦ ꯏꯇꯥꯎ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ 360 ꯂꯥꯏꯚ ꯑꯗꯨꯝ ꯌꯦꯡꯕꯤꯗꯤ ꯇꯥꯛꯄꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯤꯡ ꯂꯩꯐꯝ ꯑꯃꯇꯪ ꯍꯥꯏꯕꯤꯌꯣ ꯑꯩꯒꯤ ꯃꯤꯡꯁꯦ ꯅꯤꯡꯉꯝꯗꯕ ꯔꯥꯖꯥ ꯑꯣꯏꯅꯥꯝ ꯑꯗꯨꯒ ꯑꯩꯒꯤ ꯂꯩꯐꯝꯅ ꯅꯣꯡꯁꯨꯛ ꯀꯃꯦꯡ ꯑꯩꯈꯣꯏ ꯂꯝꯁꯥꯡ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯈꯨꯡꯒꯪ ꯑꯗꯨꯗꯒꯤꯅꯤ ꯑꯗꯨ ꯀꯩꯅꯣ ꯅꯤꯡꯉꯝꯗꯕꯅ ꯃꯤꯡꯁꯤꯗ ꯑꯃꯨꯛ ꯍꯥꯞꯆꯟꯕꯤꯁꯤꯅ ꯀꯔꯤꯒꯤꯅꯣ ꯅꯤꯡꯉꯝꯗꯕ ꯍꯥꯏꯁꯦ ꯀꯔꯤꯅꯣ ꯀꯔꯤ ꯋꯥꯈꯜꯗꯒꯤ ꯅꯤꯡꯉꯝꯗꯕ ꯑꯩꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯆꯦꯟꯕ ꯍꯥꯏꯕꯤꯒꯗ꯭ꯔꯥ ꯑꯩꯅ ꯂꯝꯕꯤ ꯑꯃꯗ ꯁꯨꯝ ꯒꯥꯔꯤ ꯊꯧꯖꯔꯤꯉꯩ ꯅꯠꯇ꯭ꯔꯒ ꯆꯠꯂꯤꯉꯩ ꯃꯇꯝꯁꯤꯗ ꯑꯩꯒꯤ ꯃꯥꯡꯁꯤꯗ ꯒꯥꯔꯤ ꯑꯃ ꯂꯝꯕꯤꯗ ꯌꯥꯗꯅ ꯂꯩꯔꯝꯕ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤꯒꯨꯝꯕ ꯃꯤ ꯑꯃꯅ ꯒꯥꯔꯤꯁꯦ ꯄꯨꯊꯔ ꯂꯩꯔꯝꯕ ꯑꯗꯨꯒꯨꯝꯕ ꯎꯕ ꯃꯇꯝꯁꯤꯗ ꯃꯤ ꯑꯃꯅ ꯈꯨꯗꯣꯡ ꯊꯤꯔꯝꯕꯁꯦ ꯑꯩ ꯃꯇꯦꯡ ꯄꯥꯡꯉꯝꯗꯅꯗꯤ ꯑꯩꯁꯦ ꯅꯥꯟꯊꯣꯛꯑ ꯆꯠꯄ ꯉꯝꯗꯕ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯇꯣꯁꯤꯗ ꯃꯤ ꯄꯦꯁꯦꯟꯖꯔ ꯄꯨꯔꯒ ꯊꯦꯡꯅꯕ ꯃꯇꯝꯗ ꯑꯣꯏꯔꯒꯅ ꯑꯩꯉꯣꯟꯗ ꯈꯣꯏꯗꯧ ꯌꯥꯝ ꯁꯧꯒꯠꯆꯕ ꯃꯔꯝꯗꯤ ꯑꯩꯅꯗꯤ ꯃꯇꯦꯡ ꯄꯥꯡꯖꯅꯤꯡꯕ ꯑꯗꯨꯒ ꯑꯩꯒꯤ ꯄꯦꯁꯦꯟꯖꯔꯗꯨꯅꯗꯤ ꯑꯩ ꯊꯦꯡꯉꯦ ꯆꯠꯂꯣ ꯄꯥꯡꯉꯨꯔꯅꯨ ꯁꯤꯒꯤ ꯋꯥꯐꯝꯁꯤꯗ ꯑꯩꯉꯣꯟꯗ ꯍꯦꯔꯥꯁꯃꯦꯟ ꯄꯤꯌꯨꯒ ꯆꯞ ꯃꯥꯟꯅꯅ ꯊꯣꯛꯄꯗꯒꯤ ꯑꯩꯁꯦ ꯌꯥꯝ ꯅꯤꯡꯉꯝꯗꯕ ꯑꯃ ꯐꯥꯎꯕ ꯑꯗꯨꯅ ꯍꯥꯞꯆꯤꯟꯖꯕ ꯃꯍꯩꯔꯣꯏꯁꯤꯡꯁꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯇꯨ ꯂꯝꯗꯦꯡ ꯂꯥꯏꯟ ꯆꯠꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯁꯦ ꯁꯤꯁꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯤ ꯑꯣꯇꯣ ꯁꯥꯔꯚꯤꯁ ꯄꯤꯕꯤꯔꯤꯁꯦ ꯀꯔꯝ ꯀꯥꯟꯗꯒꯤ ꯍꯧꯈꯤꯕꯅꯣ ꯑꯗꯨꯒ ꯀꯔꯤ ꯋꯥꯈꯜꯗꯒꯤ ꯍꯧꯈꯤꯕꯅꯣ ꯍꯥꯏꯕꯗꯣ ꯃꯌꯥꯝꯗ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯁꯤꯒꯤ ꯑꯩꯅ ꯍꯧꯖꯈꯤꯕꯁꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯗꯦꯠ 20ꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯒꯤ ꯑꯗꯨꯝ ꯍꯧꯖꯔꯦ 20ꯗꯒꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯝ ꯆꯠꯊꯖꯔꯤ ꯊꯕꯛ ꯑꯁꯤ ꯑꯩꯅ ꯄꯥꯝꯖꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯩꯅ ꯌꯥꯝ ꯉꯜꯂꯤꯉꯩꯗꯒꯤ ꯑꯩꯒꯤ ꯗ꯭ꯔꯤꯝ ꯑꯃꯈꯛ ꯑꯩ ꯃꯇꯧ ꯀꯔꯝꯅ ꯃꯌꯥꯝꯒꯤ ꯁꯃꯥꯖꯀꯤ ꯃꯇꯦꯡꯁꯦ ꯀꯔꯝꯕ ꯃꯑꯣꯡꯗ ꯄꯥꯡꯒꯦ ꯈꯟꯕ ꯃꯇꯝꯗ ꯑꯩ ꯁꯤꯗ ꯇꯥꯕꯅꯤ ꯁꯤꯗ ꯇꯥꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯍꯟꯗꯛꯀꯤ ꯑꯩꯈꯣꯏ C-19 ꯄꯦꯟꯗꯥꯃꯤꯛ ꯂꯩꯔꯤꯉꯩꯁꯤꯗ ꯄꯥꯈꯠꯅ ꯃꯍꯩꯔꯣꯏꯁꯤꯡꯅ ꯁ꯭ꯀꯨꯜ ꯀꯥꯗꯕ ꯌꯥꯗꯦ ꯑꯩ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯗꯕ ꯌꯥꯗꯦ ꯃꯣꯏꯅ ꯌꯥꯝ ꯄꯥꯈꯠꯅ ꯀꯣꯔꯣꯅꯥꯕꯨ ꯀꯤꯔꯒ ꯁ꯭ꯀꯨꯜ ꯂꯥꯛꯆꯔꯤꯕꯁꯦ ꯁꯤꯁꯤꯅ ꯃꯣꯏꯅ ꯑꯣꯇꯣ ꯕꯔꯥ ꯍꯦꯟꯒꯠꯄꯒꯤꯗ ꯃꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯑꯩꯈꯣꯏꯗꯤ ꯅꯨꯡꯇꯤꯒꯤ ꯆꯠꯀꯗꯕꯅꯤ ꯕꯔꯥ ꯇꯥꯕꯤꯌꯨ ꯑꯗꯩꯗꯤ ꯈꯣꯠꯄꯤꯌꯨ ꯑꯩꯈꯣꯏꯁꯤ ꯌꯥꯝ ꯋꯥꯏ ꯈꯣꯠꯂꯤ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯐꯦꯁꯕꯨꯛꯇ ꯊꯦꯡꯅꯖꯩ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯨ ꯀꯂꯔ ꯂꯤꯠꯄ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯄ ꯄꯣꯁꯇꯔꯒ ꯄꯥꯏꯔꯒꯀꯣ ꯑꯩꯈꯣꯏ ꯕꯔꯥ ꯃꯃꯜ ꯍꯟꯊꯕꯤꯌꯨ ꯀꯥꯏꯅ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄꯗ ꯑꯩ ꯐꯦꯁꯕꯨꯛꯇ ꯊꯦꯡꯅꯖꯕ ꯑꯗꯩ ꯑꯩꯅ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯇꯣꯡꯉꯝꯗ ꯑꯩ ꯕꯖꯥꯔ ꯍꯥꯏꯒꯠꯄ ꯑꯃꯗꯤ ꯍꯥꯏꯗꯕꯁꯤꯗ ꯁꯥꯇ꯭ꯔ ꯀꯌꯥ ꯇꯣꯡꯉꯅꯤ ꯑꯩꯒꯤ ꯁꯥꯇ꯭ꯔꯁꯤꯡꯁꯦ ꯑꯩ ꯍꯥꯏꯒꯠꯄꯗ ꯇꯣꯡꯒꯦꯔꯥ ꯍꯥꯏꯗꯕꯗ ꯇꯣꯡꯒꯦꯔꯥ ꯍꯥꯏꯒꯠꯄ ꯑꯃꯗꯤ ꯍꯥꯏꯗꯕꯁꯦ ꯑꯩ ꯇꯣꯡꯉꯤꯕ ꯁꯥꯇ꯭ꯔꯁꯤꯡꯗꯤ ꯕꯔꯥ ꯂꯧꯖꯔꯣꯏ ꯍꯥꯏꯕ ꯋꯥꯈꯜꯁꯦ ꯂꯩꯕꯗꯒꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯅꯤꯡꯉꯝꯗꯕ ꯔꯥꯖꯥ ꯌꯨꯝꯅꯥꯛꯇꯣ ꯀꯩ ꯑꯣꯏꯅꯥꯝ ꯔꯥꯖꯥ ꯅꯤꯡꯉꯝꯗꯕ ꯔꯥꯖꯥ ꯑꯣꯏꯅꯥꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯁꯨꯝ ꯄꯥꯡꯕꯁꯦ ꯌꯨꯝꯒꯗꯤ ꯄꯥꯟꯕꯤꯔꯕ꯭ꯔꯥ ꯀꯃꯥꯏꯅ ꯃꯌꯥꯝꯗꯁꯨ ꯊꯝꯕꯤꯌꯨ ꯑꯩ ꯌꯨꯝ ꯄꯥꯟꯖꯔꯦ 2012ꯀꯤ ꯖꯨꯟ 3ꯗ ꯑꯩ ꯌꯨꯝ ꯄꯥꯟꯖꯔꯦ ꯑꯩ ꯂꯣꯏꯅꯕꯤ ꯑꯗꯨꯒ ꯃꯌꯥꯡ ꯂꯥꯡꯖꯤꯡꯗꯒꯤ ꯃꯊꯟꯇ ꯄꯣꯛꯑꯦ ꯃꯌꯥꯡ ꯂꯥꯡꯖꯤꯡꯗꯒꯤꯅꯤ ꯑꯗꯨꯒ ꯃꯃꯤꯡꯅ ꯗꯦꯕꯖꯥꯅꯤ ꯀꯧꯋꯦ ꯑꯗꯨꯒ ꯆꯍꯤ 3 ꯁꯨꯔꯕ ꯃꯇꯨꯡꯗ ꯑꯩ ꯏꯆꯥꯅꯨꯄꯤ ꯑꯃ ꯌꯥꯎꯔꯦ ꯍꯧꯖꯤꯛ ꯏꯆꯥꯅꯨꯄꯤꯗꯆꯍꯤ 3 ꯍꯥꯏꯖꯜꯂꯛꯑꯦ ꯆꯍꯤ 3 ꯍꯥꯏꯔꯛꯄꯁꯤꯗ ꯍꯧꯖꯤꯛ ꯑꯃꯨꯛ ꯏꯆꯥꯅꯨꯄꯥ ꯑꯃꯃꯨꯛ ꯌꯥꯎꯔꯦ ꯏꯆꯥꯅꯨꯄꯥꯗ ꯊꯥ 9 ꯁꯨꯔꯦ ꯏꯆꯥꯁꯦ ꯄꯤꯛꯏ ꯍꯧꯖꯤꯛ ꯀꯥꯕꯩ ꯆꯠꯄ ꯍꯩꯔꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯏꯆꯥ ꯌꯨꯝ ꯄꯥꯜꯂꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯒꯤ ꯃꯇꯦꯡꯗ ꯑꯩ ꯇꯧꯗꯕ ꯌꯥꯗꯦ ꯈꯟꯕꯗꯒꯤ ꯇꯧꯖꯩ ꯑꯗꯣ ꯁꯨꯝ ꯌꯨꯝ ꯄꯥꯜꯂꯒ ꯑꯉꯥꯡ ꯌꯥꯎꯔꯛꯄ ꯍꯥꯏꯁꯦ ꯀ꯭ꯔꯣꯁ ꯀꯥ ꯍꯦꯟꯅ ꯆꯠꯄ ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯀꯥ ꯍꯦꯟꯅ ꯆꯠꯄ ꯑꯣꯏꯗꯣꯏꯅꯦꯕ ꯄꯩꯁꯥꯁꯦ ꯁꯤꯒꯤ ꯆꯠꯐꯝꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯐ꯭ꯔꯤꯗ ꯁꯨꯝ ꯃꯇꯦꯡ ꯄꯥꯡꯕ ꯃꯌꯥꯝꯒꯤ ꯁꯨꯝ ꯂꯦꯝꯅ ꯁꯨꯝ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕꯒꯤ ꯋꯥꯈꯜꯁꯤꯗꯤ ꯈꯇꯪ ꯂꯥꯞꯊꯣꯛꯄꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯀꯩꯅꯣꯗ ꯌꯨꯝ ꯄꯥꯟꯕꯁꯦ ꯁꯦꯜ ꯆꯪꯉꯤꯀꯣ ꯑꯗꯣ ꯃꯌꯥꯝꯒꯤ ꯁꯄꯣꯔꯠꯀ ꯂꯣꯏꯅꯅ ꯆꯪꯁꯤꯟꯕꯁꯨ ꯅꯠꯇꯦ ꯏꯁꯥ ꯏꯇꯣꯝꯇ ꯄꯨꯊꯣꯛꯑ ꯇꯧꯖꯕꯅꯦ ꯑꯩꯈꯣꯏ ꯉꯁꯤ ꯈꯛꯇꯅꯦ ꯈꯪꯖꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯁꯤꯡꯖꯃꯩꯒꯤ NRLꯗ ꯂꯥꯛꯄꯤꯌꯣ ꯊꯥꯎ ꯐꯨꯜꯗ ꯍꯥꯞꯆꯒꯦ ꯀꯥꯏꯗꯤ ꯉꯁꯤꯗ ꯂꯥꯛꯄ ꯋꯥꯈꯜꯅꯤ ꯉꯔꯥꯡꯗ ꯍꯥꯏꯕꯤꯔꯛꯄꯗꯒꯤ ꯉꯁꯤ ꯑꯦꯛꯁꯟ ꯇꯧꯖꯕꯅꯦꯕ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯁꯤꯡꯁꯤꯗꯤ ꯃꯅꯤꯄꯨꯔꯗꯗꯤ ꯇꯥꯡꯒꯅꯤꯕꯀꯣ ꯀꯔꯤꯒꯨꯝꯕ ꯄꯥꯡꯉꯛꯑꯒꯗꯤ ꯂꯥꯏꯕꯛ ꯐꯕꯗꯤ ꯑꯣꯏꯗꯣꯏꯅꯦ ꯑꯗꯣ ꯁꯨꯝ ꯂꯦꯝꯅ ꯁꯨꯝ ꯄꯥꯡꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯑꯗꯨꯝ ꯂꯩꯕꯤꯒꯤꯗꯣꯏꯔꯥ ꯍꯥꯏꯗꯤ ꯌꯨꯝꯗꯗꯤ ꯐꯔꯛ ꯇꯥꯔꯛꯀꯗꯣꯏꯅꯤꯀꯣ ꯂꯦꯝꯅ ꯄꯥꯡꯕ ꯍꯥꯏꯁꯦ ꯃꯌꯥꯝꯗ ꯁꯤ ꯑꯩꯅ ꯌꯨꯝꯗꯨꯒꯤ ꯃꯦꯝꯕꯔꯁꯤꯞ ꯑꯃ ꯑꯣꯏꯅ ꯂꯩꯔꯨꯔꯕꯅꯤꯅ ꯌꯨꯝ ꯄꯥꯟꯕ ꯀꯣꯄꯜ ꯆꯪꯉꯛꯄꯁꯦ ꯃꯇꯤꯛ ꯆꯥꯕ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯗꯕ ꯌꯥꯗꯕꯅꯤ나 ꯑꯩꯁꯨ ꯌꯨꯝꯒꯤ ꯃꯦꯟꯇꯦꯅꯦꯟꯁꯁꯨ ꯑꯩ ꯁꯣꯜꯕ ꯇꯧꯅꯕ ꯄꯨꯝꯅꯃꯛ ꯑꯩ ꯍꯤꯔꯝ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯑꯩ ꯍꯣꯠꯅꯖꯒꯅꯤ ꯑꯗꯨꯒ ꯁꯦꯜ ꯆꯪꯉꯤ ꯁꯦꯜꯁꯨ ꯑꯩ ꯅꯥꯀꯜ ꯑꯃꯗ ꯇꯥꯟꯖꯒꯦ ꯑꯩ ꯆꯠꯆꯔꯤꯕ ꯍꯧꯖꯤꯛꯀꯤ ꯇꯥꯟꯖꯔꯤꯕꯁꯤꯁꯨ ꯑꯗꯨꯃꯛ ꯁꯥꯇ꯭ꯔꯁꯤꯡ ꯂꯧꯗ꯭ꯔꯒꯁꯨ ꯑꯗꯨꯃꯛ ꯈꯔ ꯃꯈꯩꯗꯤ ꯌꯨꯝꯗ ꯄꯨꯁꯤꯟꯖꯕ ꯏꯃꯨꯡ ꯃꯅꯨꯡ ꯊꯥꯛꯄꯒꯤ ꯈꯔꯗꯤ ꯉꯝꯃꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯑꯩꯁꯨ ꯑꯗꯨꯝꯕ ꯋꯥꯈꯜꯂꯣꯟꯗ ꯁꯤꯒꯤ ꯊꯕꯛ ꯆꯪꯍꯟꯖꯕꯅꯤ ꯄꯩꯁꯥꯁꯦ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯌꯦ ꯌꯨꯝꯗ ꯑꯩ ꯍꯧꯖꯤꯛ ꯏꯁꯥꯃꯛ ꯌꯨꯝ ꯑꯩ ꯂꯧ ꯎꯗꯦ ꯆꯦꯡ ꯋꯥꯜꯂ ꯆꯥꯖꯩ ꯑꯩ ꯌꯨꯝ ꯐꯖꯕ ꯁꯥꯗꯦ ꯄꯥꯈꯟ ꯈꯜꯂꯒ ꯂꯩꯖꯩ ꯏꯃꯥꯁꯨ ꯊꯕꯛ ꯇꯧꯗꯦ ꯕꯕꯥꯁꯨ ꯆꯦꯛꯀꯤ ꯃꯤꯁꯇ꯭ꯔꯤꯅꯦ ꯕꯕꯥꯅ ꯊꯥ ꯑꯃꯗ ꯄꯩꯁꯥ ꯀꯌꯥꯝ ꯄꯨꯁꯜꯂꯛꯀꯅꯤ ꯑꯗꯨꯅ ꯕꯕꯥꯅ ꯈꯔ ꯏꯃꯥꯅ ꯈꯔ ꯑꯗꯩꯗꯤ ꯑꯩꯅ ꯈꯔ ꯁꯨꯝ ꯄꯨꯁꯜꯂꯦ ꯏꯃꯨꯡꯗꯣ ꯑꯗꯨꯝ
ꯑꯋꯥꯠꯄ ꯆꯦꯡ ꯋꯥꯠꯂꯦ ꯆꯦꯡ ꯂꯩꯕ ꯑꯗꯨꯝꯕ ꯈꯔ ꯑꯗꯨꯝ ꯇꯧꯔꯒ ꯍꯤꯡꯃꯤꯟꯅꯔꯤ ꯅꯤꯡꯉꯝꯗꯕ ꯔꯥꯖꯥ ꯑꯣꯏꯅꯥꯝ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯅꯕꯅ ꯄꯥꯡꯉꯤꯁꯦ ꯃꯁꯥ ꯂꯦꯞꯄ ꯉꯝꯃꯀꯥꯟꯗ ꯃꯇꯦꯡ ꯄꯥꯡꯕꯅꯦꯕ ꯑꯗꯣ ꯀꯩꯅꯣꯒꯤ ꯅꯤꯡꯉꯝꯗꯕ ꯔꯥꯖꯥ ꯑꯣꯏꯅꯥꯝꯒꯤꯗꯤ ꯏꯁꯥ ꯃꯇꯤꯛ ꯆꯥꯗꯕꯤꯗ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕꯅꯦꯕ ꯑꯗꯣ ꯁꯤꯒꯨꯝꯕ ꯋꯥꯈꯜꯂꯣꯟꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤ ꯆꯦꯜꯂꯛꯑꯒꯗꯤ ꯃꯅꯤꯄꯨꯔꯁꯦ ꯑꯑꯣꯟꯕ ꯑꯃꯒꯗꯤ ꯂꯥꯛꯀꯅꯤ ꯀꯥꯏꯅꯒꯗꯤ ꯈꯟꯕ꯭ꯔꯥ खल्ले हाइबदी अइना ngasi कथोक्चरे हाइदुना सुम कनो तौबगी वाफम नतबा अइना कथोय हाइदुना को मोखोय कथो हाइबगी वाखन मक्ति नसदे अखोय गुम मजिंगजे सुम मसिंग यामगदी ngasi समाज की ओइना लैता लायरबा लैरबा जिंगजे अखोय तरा लैरगदी लैतबा इमुंग अमदुदा अखोय तराना लुपाय सिंग अमम खागनरगा लैतबा इमुंग लुपाय सिंग तरा पिबिरगदी लुपाय सिंग तरा दना मागी था अनि हुंगी चाना थकनबा मरांग काइना लैरगा माजो अखोय इरक्ता मुंग तिंजलगा अमद मुंग मतेंग बांग मतमदा तरा लेमने तरा माथोय सुरु मतमदा तरा माथोय अमदुंग पिबिरगा सुमायना सुम डेवलप ओइबा याबगी पोसे आई थमजगे अदुगा सुम ngasi खोगी केरोसिदा प्रोग्राम सिदा राजागी खोई मोबाइल नंबर सु मयाम दम शेयर तौजगे को शेयर तौर मतुंग दा करिगुम लेबा मियाम राजागी दमक मतेंग अंगम मतेंग पांगबा हाइदी राजा सिसु मियाम की सेवा तौरिबा अमनेबा मरुइन एमएलए दो सो वका तोप मयाम सेवा तौबगी वाफम थदोंना लैते कोई मणिपुर सिदा अंगम खोई मसेल मतेंग पांगनबने बको अदो राजागी दमक सु मणिपुर मियाम मतेंग पांगे का हाइबगी वखलो लागदी राजा ना तराम ओपीगद्रा नथबी ओक्सगनी मखुद लुपा तरा पाइबा मी मोरगसु करो करो पाइबा मी मोरगसु आइबु नुंसीबिदना आइबु कौबिरकबा अदैदी आइगिदमक्तने माना आइबु खोंका मतंग थांतोबक्ता आइगिदमक्ता वाजरिबा मिसा अदुगिदमक्तने पुंसीगी ओइनसु आइना हिंगनि मकै आइना ऑक्टो स्टारी हेक पाइबा मकै आइ मयांगी मतेंग पांगे हाइ वाखमजे अदुम थमजगे अदुगा लोइना ngasi आइना सात्र जिंगिदमक्ता कथोक्सरिबा असिजु आइगी ऑक्टो असिने थोरि मकै अदुम कथोक्सगने वाफमने थमजगे होय याम नुंगाई अदो सुम राजा अखोय सीएम 360 दा पाउ फाउगे खलैजे कमायना खलकिबो वाखनो अदुगा सुम गरी वाखलदगी न खोयदा पाउ फाउबिरे दुजु मयाम दा खतंग थंबियो सीएम 360 जे आइना ममांगी 2020 हाइजो तारे मतम अदाई ममांग चाही दगी आइना मोइगी 360 की सीएम 360 की वीडियो जिंगे यंगजरो खदिमक आइंगोन यामना पामजबा हाइबा तारे मोइने थादोको वीडियो खदिमक ग्याल लौसिंग पीबा ngaktoiba मी अमगी मतेंग पांगबा मीना वारंबा तौरमजिंगबु हेना पाक्सन्ना मयांगीदमक्ता खंगनना उनना जिंगबु कासिंग गोया सिंग थुंगना वीडियो जिंग नंबीदना थागलकबा आइंगोन यामना हराउजबा अदुना सुगुम्बा जिदा आइगी ngasiगी सपोर्ट सार्टर जिंगदमक सपोर्ट तौजरेबा 360 बुजु हानिंगा आइतना थागसरी अदुगा सुम इताउगी पुंसीदसु आई इताउ सुम हाइजरगे इताउगी पुंसीदसु सुमाइना खोगी मयामगी सेवा तौबसे अदुम तुम कोइना तौदी हाइजरोय कगिनोदा इसा लेप ngamdri na sum takpi do icha su chaure na haibi ko ado angamba adum mateng pangbiyu ko aduga leibak miyam na sum mateng pangbige haina sum call tobira pa lerega su taram tobiraga soidana leibak miyam gi mateng su lobiyu ko aduga lambi lamkhang da sumai tawga acd rajani ne ma sumai tawga acd sima ai angamba ni hai matamda mateng sel gi angamba lupa yang khai do ju cham do ju hapiraga su harau harau tayam tayam loksan biyu ko hoi hoi aduga sum mayam na sum hangbirak pa kamenam lai raja se ka nokhade yarom bra na hange hoi yam nungsiba matamgi wari ne aiju yam ngallingai da nokhade gi at haiba ai khangjaramde adai khone matok tam ko ba ga ai khangjaramde ado kamai do khone matok tam ai nu haiba ai sabang ngak adu yam nungsibam lai salam dagi ai gi kayu lekai lemina ba yamba deba हाइरिबा याम्बा सरखाइबंगी देवजिना अकोई इमानबा अनि लये अकोई अनि जमाना दम नुमिदांग वारम खुदिंगी मिट्री जे दम दुगा मजादा लायराव द माना गाड़ी पुथोकपी दना फ्री द पुथोकपी दना ngasi di sida lai ngasi di sida lai chakadam ni kana ubu dabi dana dum ba दुगा बुजा लायराव बा अदुम मदगी सुम तौरगा खरा मयामना लेकाई दुना यारे मरु बांग यारे हाइरपदगी आइजे सक्सेस ओइरे नंग कॉन्जेंस सी गई लेरे हाबजे खंगाबको अदगी आइना मु कमाई तो सुमाइना ओजार हुइनि कमाई थेंनागे टिकट क्या मदमदा ओजार हुइनि कुमागी याम फबमना नोखदेगी अरोय बसरक फोन नंबर हापी बजे चाम फैयबा अदगी आइना ngasi cinema 360 थिजरगा सुमाइना ओजार हुइनि आइना थिजरगा ओजागी मखोंदा सोक्सा दना खरमगा आइना अहैबजिंग दो सो तौरे ओजाना सेलेक्ट तौइरे सनादोंगी कॉन्जेंस सेलेक्ट तौइदना फना कोइना मतम कोइना
ꯑꯣꯖꯥꯒꯤ ꯁꯦꯕꯥ ꯇꯧꯗꯅ ꯌꯥꯎꯖꯔꯨꯔꯦ ꯑꯣꯖꯥꯒꯤꯗ ꯌꯥꯎꯔꯤꯉꯩꯗ ꯑꯩꯅ ꯁꯦꯅꯤꯇꯦꯁꯟꯗ ꯑꯩꯈꯣꯏꯒꯤ ꯁꯦꯅꯤꯇꯦꯁꯟ ꯑꯦꯋꯥꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨꯒ ꯃꯁ ꯄꯇꯒꯟ ꯀꯣ MSPDCNꯒꯤ ꯌꯥꯎꯖꯔꯨꯔꯦ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ SIVꯒꯤ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯣꯖꯥ ꯔꯣꯍꯤꯅꯤꯒꯤ ꯑꯦꯋꯥꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡꯁꯤꯗ ꯑꯩ ꯁꯔꯨꯛ ꯌꯥꯖꯔꯨꯔꯦ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯀꯩꯅꯣ ꯅꯣꯛꯐꯗꯦꯁꯤ ꯑꯗꯨꯝ ꯌꯥꯎꯕꯤꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯦꯞꯄꯒꯤꯔꯥ ꯑꯣꯇꯣ ꯊꯧꯕꯤꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯋꯤ ꯅꯣꯛꯐꯗꯦꯁꯤꯅ ꯄꯨꯔꯥ ꯍꯤꯡꯕꯒꯤ ꯂꯝꯕꯤꯁꯦ ꯊꯤꯕ ꯋꯥꯕ꯭ꯔꯥ ꯈꯤꯇꯪꯅ ꯊꯝꯕꯤꯌꯨ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯍꯪꯅꯦ ꯑꯩꯁꯦ ꯍꯣꯏ ꯌꯥꯝ ꯂꯥꯏꯔꯕ ꯂꯩꯇꯕ ꯏꯃꯨꯡ ꯑꯃꯗ ꯄꯣꯛꯎꯕꯅꯤꯅ ꯌꯨꯝꯒꯤꯁꯨ ꯄꯥꯟꯁꯤꯜꯂꯨꯔꯕꯅꯤ나 ꯌꯨꯝꯗꯁꯨ ꯆꯦꯡ ꯆꯥꯗꯕ ꯌꯥꯗꯕ ꯑꯗꯩꯗꯤ ꯏꯃꯨꯡ ꯃꯅꯨꯡꯗꯨ ꯍꯥꯏꯐꯦꯠ ꯁꯨꯝ ꯃꯃꯥ ꯕꯕꯥꯅ ꯃꯦꯝꯗ ꯍꯦꯟꯗꯣꯛꯇꯅ ꯃꯃꯥ ꯕꯕꯥ ꯋꯥ ꯃꯇꯝ ꯑꯩꯅꯁꯨ ꯃꯦꯟꯗ ꯌꯥꯔꯛꯇꯕ ꯃꯇꯝ ꯑꯣꯏꯕ ꯃꯇꯝꯁꯤꯗ ꯑꯩꯁꯦ ꯌꯥꯝ ꯏꯀꯥꯏ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯃꯔꯨꯞꯁꯨ ꯄꯨꯁꯜꯂꯨꯕ ꯃꯤꯒꯤ ꯃꯔꯟꯁꯨ ꯈꯔ ꯇꯣꯟꯖꯜꯂꯨꯕ ꯁꯤꯡꯅꯕꯁꯨ ꯍꯣꯠꯅꯕ ꯅꯣꯛꯐꯗꯦ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯆꯠꯄ ꯃꯇꯝꯗ ꯑꯣꯖꯥꯅ ꯍꯥꯏꯕꯤꯌꯦ ꯔꯖꯥ ꯁꯤꯗꯤ ꯃꯌꯥꯝꯒꯤ ꯀꯠꯊꯣꯛꯄꯅꯤ ꯁꯦꯟ ꯐꯪꯒꯗꯕ ꯅꯠꯇꯦ ꯅꯣꯛꯐꯗꯦꯅ ꯁꯦꯟ ꯐꯪꯉꯒ ꯏꯃꯨꯡ ꯄꯨꯒꯅꯤ ꯍꯥꯏꯕꯗꯨꯗꯤ ꯂꯩꯇꯦ ꯑꯣꯖꯥꯅ ꯁꯨꯃꯥꯏꯅ ꯇꯥꯛꯄꯤꯕ ꯋꯥꯐꯝꯗꯨꯗ ꯑꯩꯅ ꯑꯦꯛꯁꯦꯞ ꯇꯧꯋꯦ ꯍꯣꯏ ꯑꯩ ꯊꯟꯅ ꯈꯟꯖꯦ ꯆꯨꯝꯃꯦ ꯑꯗꯨꯅ ꯑꯩꯅ ꯅꯣꯡꯃ ꯑꯩ ꯑꯣꯖꯥ ꯖꯣꯁꯦꯞ ꯅꯨꯡꯁꯤꯕ ꯑꯣꯖꯥ ꯖꯣꯁꯦꯞꯇ ꯑꯩꯅ ꯍꯥꯏꯖꯩꯌꯦ ꯑꯣꯖꯥ ꯖꯣꯁꯦꯞ ꯑꯩ ꯉꯁꯤꯗꯤ ꯍꯌꯦꯡꯗꯤ ꯁꯦꯂꯨꯟ ꯇꯥꯏ ꯃꯇꯝꯗꯨꯗ ꯑꯩ ꯀꯩꯅꯣꯒꯤ MSPDCNꯒꯤ ꯌꯥꯝ ꯀꯟꯅ ꯆꯠꯂꯤ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯤ ꯖꯣꯀꯤꯡ ꯔꯦꯠ ꯇꯧꯔꯒ ꯌꯥꯝ ꯀꯟꯅ ꯆꯠꯂꯤ ꯑꯗꯩꯗꯨꯗ ꯑꯩꯁꯦ ꯌꯥꯝ ꯋꯥꯕ ꯁꯣꯝꯗꯗꯤ ꯅꯣꯛꯐꯗꯦꯁꯦ ꯊꯥ ꯑꯃꯅꯤ ꯆꯠꯊꯔꯛꯏꯅꯦꯕ ꯂꯦꯞꯇꯕꯤꯗ ꯅꯟ ꯁ꯭ꯇꯣꯞꯇ ꯇꯧꯔꯛꯏꯅꯦꯕ ꯑꯗꯩ ꯁꯣꯝꯗꯗꯤ ꯃꯤꯒꯤ ꯁꯦꯂꯨꯟꯒꯤ ꯅꯨꯃꯤꯠꯇꯤ ꯇꯥꯍꯜꯂꯕꯀꯣ ꯑꯩ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯍꯜꯂꯛꯇꯣꯏꯅꯦ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯍꯥꯡꯉꯤꯕ ꯈꯖꯤꯛꯇꯪꯁꯤꯗ ꯑꯩꯁꯦ ꯌꯨꯝ ꯆꯠꯆꯔꯨꯔꯒ 500ꯁꯦ ꯊꯤꯜꯅꯕꯁꯦ ꯑꯣꯖꯥ ꯖꯣꯁꯦꯞꯁꯦ ꯍꯥꯏꯖꯩꯌꯦ ꯑꯗꯩ ꯑꯣꯖꯥ ꯖꯣꯁꯦꯞꯁꯦ ꯍꯣꯏ ꯃꯥ ꯑꯣꯖꯥꯗꯨꯅ ꯌꯥꯎꯔꯝꯗꯕꯁꯨ ꯌꯥꯏ ꯑꯃꯁꯨ ꯌꯥꯏ ꯑꯦꯛꯁꯦꯞ ꯇꯧꯕꯤꯔꯛꯈꯤꯗꯦ ꯑꯗꯣ ꯑꯩꯅ ꯍꯦꯟꯅ ꯏꯀꯥꯏꯕ ꯀꯔꯤꯅꯨꯡꯒꯤ ꯍꯪꯉꯨꯕꯅꯣ ꯍꯥꯏꯕ ꯑꯩ ꯄꯣꯛꯆꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯍꯪꯈꯤꯗ꯭ꯔꯦ ꯑꯗꯩꯗꯨꯗ ꯑꯩꯅ ꯋꯥꯈꯜꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯑꯣꯖꯥꯅ ꯄꯤꯕ ꯗꯥꯏꯂꯣഗ് ꯀꯥꯎꯊꯣꯔꯛꯄ ꯑꯩꯅ ꯄꯨꯒꯗꯕ ꯄꯣꯠ ꯑꯣꯖꯥꯒꯤ ꯃꯌꯨꯝ ꯊꯝꯃꯝꯕ ꯑꯩꯅ ꯂꯥꯛꯀꯗꯕ ꯇꯥꯏꯃꯤꯡ ꯂꯨꯖ ꯑꯣꯏꯔꯛꯄ ꯁꯤꯒꯨꯝꯕ ꯈꯤꯇꯪ ꯁꯨꯝ ꯂꯩꯔꯛꯄꯗꯒꯤ ꯑꯩꯅ ꯑꯣꯖꯥꯗ ꯁꯦꯡꯅ ꯍꯥꯏꯖꯩ ꯑꯣꯖꯥ ꯑꯩ ꯃꯇꯝ ꯑꯃ ꯁꯨꯝ ꯂꯦꯞꯆꯈꯤꯒꯦ ꯑꯩꯅ ꯉꯝꯕ ꯃꯇꯝ ꯑꯃ ꯌꯥꯀꯥꯟ ꯑꯣꯖꯥ ꯃꯅꯥꯛ ꯆꯪꯖꯔꯛꯀꯦ ꯍꯥꯏꯕ ꯋꯥꯐꯝꯗꯨꯗ ꯊꯝꯃꯝꯃꯒ ꯑꯩ ꯅꯣꯛꯐꯗꯦꯗꯒꯤ ꯈꯤꯇꯪ ꯂꯥꯞꯊꯣꯔꯛꯑꯦ ꯍꯣꯏ ꯈꯤꯇꯪ ꯑꯗꯣ ꯂꯦꯞꯆꯔꯦ ꯍꯧꯖꯤꯛꯁꯦ ꯁꯨꯝ ꯀꯔꯤꯒꯨꯝꯕ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯍꯧꯖꯤꯛꯇꯤ ꯁ꯭ꯇꯦꯖꯀꯤ ꯑꯦꯡꯀꯔꯒꯁꯤꯁꯨ ꯑꯗꯨꯝ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯅꯣꯛꯅꯤꯡꯕꯒꯤ ꯃꯒꯨꯟ ꯆꯦꯟꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯑꯗꯨꯝ ꯀꯧꯔꯒ ꯑꯗꯨꯝ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯅ ꯑꯗꯨꯝ ꯅꯦꯛꯅꯩꯌꯦꯕꯀꯣ ꯑꯩꯈꯣꯏ ꯁꯦꯜ ꯈꯔ ꯑꯗꯨꯝ ꯄꯤꯔꯒ ꯍꯥꯏꯗꯤ ꯃꯥꯒꯤ ꯐꯤꯁ ꯈꯔ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯐꯤꯁꯀꯨꯝꯕ ꯈꯔ ꯄꯤꯔꯒ ꯑꯗꯨꯝꯁꯦ ꯅꯦꯛꯄꯒꯤ ꯆꯠꯅꯕꯤꯁꯤ ꯑꯗꯨꯝ ꯂꯩꯌꯦ ꯑꯗꯣ ꯑꯦꯡꯀꯔꯒꯤ ꯂꯝꯕꯤꯁꯤꯗ ꯈꯣꯡ ꯊꯥꯡꯖꯟꯕꯒꯤ ꯁꯨꯝ ꯃꯃꯥꯡꯗꯒꯗꯤ ꯂꯩꯈ꯭ꯔꯕ꯭ꯔꯥ ꯑꯗꯨꯒ ꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯀꯧꯕꯤꯔꯛꯑꯒꯗꯤ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯂꯩꯕꯤꯕ꯭ꯔꯥ ꯂꯩ ꯁꯤꯁꯨ ꯂꯩ ꯍꯥꯏꯕꯗꯤ ꯃꯤ ꯑꯃꯅ ꯁ꯭ꯇꯦꯖ ꯀꯥꯕ ꯍꯥꯏꯕꯁꯦ ꯌꯥꯝ ꯇꯥꯡꯅ ꯊꯣꯛꯑꯦ ꯑꯗꯩꯗꯨꯗ ꯑꯩꯅ ꯆꯠꯆꯔꯤꯕ ꯑꯩꯅ ꯍꯣꯠꯅꯖꯔꯤꯕ ꯑꯩꯉꯣꯟꯗ ꯏꯁꯣꯔꯅ ꯄꯤꯕꯤꯔꯛꯄ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯩ ꯐꯅꯤ ꯑꯣꯏꯕꯁꯤꯡ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯁ꯭ꯇꯦꯖ ꯀꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯂꯩꯖꯕꯁꯦ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯩ ꯑꯗꯨꯕꯨ ꯑꯦꯡꯀꯔꯁꯦ ꯌꯥꯝ ꯆꯠꯆꯔꯝꯃꯦ ꯑꯩꯈꯣꯏ ꯃꯔꯨꯞ ꯒꯣꯕꯤꯟꯗꯥꯁꯀ ꯏꯕꯥꯅꯤ ꯌꯥꯝꯅ ꯄꯥꯔꯒ ꯆꯠꯃꯤꯟꯅꯔꯝꯃꯤ ꯑꯗꯨꯒ ꯏꯕꯥꯅꯤꯒꯤ ꯒꯣꯕꯤꯟꯗꯥꯁ ꯏꯕꯥꯅꯤꯒꯤ ꯍꯤꯠꯂꯔ ꯇꯧꯕ ꯑꯗꯩꯗꯤ ꯂꯤꯗꯤꯁꯤ ꯒꯨꯂꯥꯞ ꯑꯗꯨꯒꯨꯝꯕ ꯗꯥꯏꯂꯣꯛꯁꯤꯡ ꯑꯗꯨ ꯑꯗꯨꯝ ꯐꯖꯅ ꯄꯥꯔꯒ ꯆꯠꯃꯤꯟꯅꯔꯝꯃꯦ ꯑꯗꯒꯤ ꯍꯥꯏꯔꯤꯕꯗꯨꯁꯨ ꯑꯩ ꯃꯔꯨꯞ ꯒꯣꯕꯤꯟꯗꯥꯁꯅ ꯑꯩꯉꯣꯟꯗ ꯂꯨꯄꯥ 500 ꯐꯥꯅ ꯈꯥꯏꯗꯦ ꯂꯨꯄꯥ 100 ꯈꯥꯏꯗꯦ ꯃꯔꯝꯗꯤ ꯑꯩꯅ ꯄꯥꯝꯖꯔꯨꯕꯒꯤ ꯃꯥꯒ ꯁꯨꯝ ꯆꯠꯃꯤꯟꯅꯖꯕ ꯑꯩꯅ ꯄꯥꯝꯖꯕꯗꯤ ꯁ꯭ꯇꯦꯖꯇ ꯀꯥꯔꯒ ꯃꯌꯥꯝꯕꯨ ꯅꯣꯛꯍꯟꯕꯤꯔꯝꯕ ꯃꯌꯥꯝꯕꯨ ꯄꯣꯊꯥꯍꯟꯕ ꯑꯩꯅ ꯇꯧꯕꯗꯨꯗ ꯅꯪꯒꯤꯗꯣ ꯌꯥꯏꯅꯦ ꯐꯖꯩꯅꯦ ꯀꯥꯏꯅ ꯈꯨꯕꯥꯛ ꯃꯆꯥ ꯑꯃ ꯊꯣꯛꯂꯛꯀꯥꯟꯗꯒꯀꯣ ꯏꯁꯤꯡ ꯕꯣꯇꯜ ꯂꯩꯕꯤꯔꯝꯕ ꯃꯤꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯅꯪ ꯀꯩ ꯆꯥꯅꯤꯡꯉꯤ ꯀꯥꯏꯅ ꯑꯩꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯝꯕ ꯑꯗꯨ ꯑꯃꯨꯛ ꯄꯦꯟꯖꯕ